Drug lalon mada chena bana ba miyo yama malem gi kaitha lupa crore anirong yama loiga ba brown su a kilogram ama kona na Imphal East District Police Range Imphal QA team sung Manipur and Nagaland sector CRPF ki apun makang bu mana fagat pangam krahari security force na far miyo yadu urkhul district manung chanba muire village tagi housing na sombung khunzaw dalai ba suimi aung si chai yangkai humdoi apok palai khidraba tungsing aung si ni Police tagi fangba pawgi matung ina sombung Tezpur highway da drug pithok pisin tawgadawre habagi akaknaba paw ama yadamna fangmadagi Imphal East Police ta paw pi ki khudakta Imphal East District ki ASP gi miang makhada Additional SP AK Sadananda ga loinana security force ki apun bakang sombung Tezpur highway da nungthilpung amadagi random frisking checking tawbagi thabak sathaki tanjadu singnaningai oi mong da lakiba sumi ong sibu detain tawduna thamki khudakta executive magistrate jauna sumi na purakpa bag amasung masa check tawba aduda bag tagi brown sugar adu yawram thengna kibane seize tawbagi thabak laukhat kibaga loina sumi bu police na faki makata na logi oi thabak laukhat na mugi namak lamlai police station da sumi amade brown sugar adu sinak rehari